Modani mega scam ge matang da Joint Parliamentary Committee ma same da gatigat alu haina Manipur Pradesh Congress Committee ki President ki Mega Chandran Fongdokre ngasi India pomba ki opposition India bloc ki maroiba Congress Party na state khuding gi Enforcement Directorate mamang da khongjang changsele ba sagi sargumoina MPCC na su Imphal West ki chingmairong da leiba Enforcement Directorate ki office mamang da khongjang changsin ki khongjang adu ga mari lenina ke Mega Chandran makha taraduna Modani mega scam asigi matangda lupa lising kun henba miyam gi sel matkibagi matangda Securities and Exchange Board of India ACVI gi chairperson sindokadabani ACVI ga modelinga ka mandaraga miyam gi sel lana seasonary basigi matangda Joint Parliamentary Committee ama semduna tigat hangadabani haiki Nakalambaromda India si senja tumjagi achoba mapamama oibana nahakya thabak phangdre Modi gi Sengau da leiba mioi kharada achoba sanfam kaya thadaduna makoi gi oiba maranai sel tanduna leide Manipur su senja tumjagi leba ngam oibana mioi kya thabak phangdana leiri haiki Bharat ki leiriba naha sing yam thabak phangdabagi amasung corruption na adigumba haraba Bharat punamakta sandoraiba Modi laina ka sina Manipur da su corruption gi awang ba thak lae corruption sina maram morakanda naha sing thabak phangaktre Modi gi laina ka sigi makha da leiba agency khara khapna ngasi Manipur gi amasung India gi paisa punamak khomjel laga senja upaiba onthok khiduna business oina Lenga kasi onthore maram asina aikoina demand tawi JPC semduna masi investigation tahon kadabani loinana sebi gi chairman Madhuri Puri Bush hasi Bharat sarkar na masi lokthokuna magi mathakta investigation tawgadabani haibagi demand sida ngasi Manipur Pradesh Congress Committee gi tongan ba sel sing leader sing amadi worker mayam sing asugumba Modi Adani mega scam siga mari lena aikoina ED ki mamang sida demand tawjabani 20,000 crore sebina Adani Group ta invest over. Masigi matang da hidden baksina investigation tauba matamda masi ashoiba aranba kaya leire haidna Supreme Court na budi idina tigalan ba CBI na tigalan ba ona taga sebina tigal hello haidna Supreme Court na budi honorable Supreme Court na di haigiba ado khoi opposition side tagi India bloc side tagi hairibana ruling sarkar paiba BJP की MP सिंह Joint Parliamentary Committee एम तौरगा मसीगी मरमदा 20,000 crore Adani Group ता invest तौगिबसे मसीदा सेबीगा अदानी का लेनबा और प्राइम मिनिस्टर का सरकार सिगा अदानी का लेनबा मरी से फॉर आउट इन्वेस्टिगेशन तौबिसे एनी एजेंसी एम टिकट पदा कोई थाजद्रे अदुना पार्लियामेंट दा समना हायरबदा Joint Parliamentary Committee एम सेमगा ruling जो opposition पे यावबा committee में सेमगा तिगत सी हाइदना India bloc मरुइना कांग्रेस पार्टी ना डिमांड तौजबने